Apunba Manipur ama semnabagi laan asida mareibak damak Thawaina Pontha Pikhraba Athouba Singgi Laman Soidana Singlakkhigani haina Rajya Sabha ki MP leisembana Sanajaoba fongdokkhre ngasi kwakaitel Laurembam Laikai laiba Siko ground da ahanba state level SDPO Chingtham Ananda Kumar Memorial 9A site Veteran Football Tournament English Singani Kungamari Hogdokpagi Thauramda wafam basi MP na fongdokkibani Hogdokpagi Thauramda Health Minister Dr. Sapam Ranjan, PHED Minister L. Sushindro, Social Welfare Minister H. Dingo Loinana, MWDC ki Chairperson SKTV na Sarukyaki, MP Sanajaoba leisembana makha taraduna Moregi, SDPO oina Puramba Pikhraba CH Ananda Kumar asi mareibak ngakbigani mareibak nungshiba atangba police officer amani mahakna mangjaramba Apunba Manipur kaibiaroi haba wakhalon mathauna adubu matam chuppada haurakliba charol surol amadi ngasigi mirol singdasu mahakumna mamitaba oishanu Manipur gi thokliba lan asida mamalai pa kidamakta Thawaina Pontha Pikhraba Singgi manungda mahakshu atangba Athouba amani laan asida Pikhraba Lairamlenda Pikhraba Singna manglamba manglan amadi makoigi Laman Soidana Singgini haina fongdokki Mathauna leiba aduga mareibak nungsiba aduga police officer akogi Manipur da tangmani loinana mahana mangjaramba aduga Apunba Manipur kaibi aro habagi aduga magi thangna matam chupada madu haureiba charul suronda madu mami tabu orsano loinana mahangna sana khona babu thawai yoramba maduna afaba khunayama masamu afaba khunayama puthoknaba mani khanjaramba su mai pakoi sunu adana matam leba khibikta lairamlenda Pikhraba Thawai Sing hadaki lala sida mareibak kanna bobnabada makoi punamaki laman makoi punamaki mangsat makoi talakhini tumina lepoi tumina leithoi makoi na mangjaramba adugumba punna Manipur makannaba ke kudima makoi ulamiba thonado akoi sada susalaga adu sab sana ireiba kangani haiba phomse thamjaraga ya punamuk thagachari ya punamuk khonjari Kwakaitel Laurembam Laikai laiba Siko ground ngasidagi haukiba Moregi SDPO oiramba Pikhraba Chingtham Ananda Kumar gi imong manungna sponsor tauraga YDCCML amadi Siko anina silaga tongan batim tarani thoina group ahumda saruk yaduna chathariba tournament asigi ahoba numita flag kyam gai mai pakre group A gi ahanba match da flag kyam gai na Cham FC Imphal West pu Panjal Mari amada maichiba piki Tournament haudokringai mangoinana Moregi SDPO oiramba CH Ananda Kumar na mathau tauringaida kuki militant na landarakpadagi Pikhraba mahaki mafamda minute ani tumina leptuna ikai khumnaba utki